ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯥꯏꯄꯥꯛꯄꯤ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯑꯋꯥꯡꯈꯨꯜ ꯀꯧꯕ ꯈꯨꯜ ꯑꯃꯒꯤ ꯃꯃꯥꯡ ꯄꯥꯡꯅ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯈꯣꯡꯅꯨꯡꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯄꯗ ꯁꯨꯛꯅ ꯃꯝꯂꯕ ꯃꯇꯝꯗꯨꯗ ꯈꯪꯍꯧꯗꯅ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯀꯥꯕꯛ ꯀꯥꯕꯛ ꯐꯨꯝꯗꯨꯅ ꯂꯩꯔꯤꯕ ꯆꯐꯨ ꯃꯆꯥ ꯃꯆꯥꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯁꯤꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯊꯋꯥꯏꯁꯤꯡꯗꯨ ꯐꯨꯠ ꯐꯨꯠ ꯐꯥꯎꯒꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯄꯦꯟꯗꯅ ꯇꯦꯡꯊꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯃꯀꯣꯛꯅ ꯏꯆꯥꯎ ꯆꯥꯎꯕ ꯑꯉꯥꯡ ꯑꯃꯅ ꯈꯣꯟꯖꯦꯜ ꯀꯟꯅ ꯀꯣꯛꯆꯥꯎꯅ "ꯀꯞꯀꯅꯨ, ꯇꯥꯅꯤꯡꯗꯦ!" ꯑꯄꯤꯛꯄꯤꯅ "ꯀꯞꯇ꯭ꯔꯗꯤ ꯑꯩꯈꯣꯏꯕꯨ ꯀꯩꯗꯧꯗꯣꯏꯅꯣ? ꯏꯄꯥ ꯏꯃꯥꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦ꯫ ꯑꯩꯈꯣꯏꯗꯤ ꯀꯞꯄ ꯅꯠꯇꯅ ꯀꯔꯤꯕꯨ ꯇꯧꯗꯣꯏꯅꯣ?" "ꯇꯥꯅꯤꯡꯗꯦ! ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯊꯦꯡꯕ ꯂꯝꯖꯥꯎꯗ ꯆꯠꯄ ꯃꯤꯗ ꯀꯤꯍꯜꯂꯨꯁꯤ." ꯑꯉꯥꯡ ꯑꯇꯩꯗꯨꯅ "ꯑꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯨꯁꯤ. ꯑꯁꯤꯗ ꯁꯨꯝ ꯀꯞꯂꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯆꯥꯎꯅ ꯂꯨꯆꯤꯡꯗꯨꯅ ꯑꯄꯤꯛꯄ ꯊꯋꯥꯏ ꯃꯌꯥꯝꯗꯨ ꯄꯔꯦꯡ ꯁꯥꯅ ꯂꯝꯕꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯇꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯇꯥꯎ ꯈꯔꯒ ꯂꯣꯏꯅꯅ ꯌꯨ ꯇꯞꯇꯥꯅ ꯊꯛꯂꯒ ꯃꯇꯣꯝꯇ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯂꯥꯎ ꯂꯥꯎꯗꯅ ꯍꯜꯂꯛꯂꯝꯃꯤ꯫ "ꯇꯣꯝꯄꯣꯛ, ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯃꯄꯥ ꯀꯅꯥꯅ ꯃꯗꯨ ꯂꯩꯖꯅꯤ? ꯀꯅꯥꯝꯇ ꯃꯋꯥ ꯂꯧꯗꯦ ꯍꯥꯏꯁꯤꯅꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯂꯥꯛꯄꯗꯨ ꯇꯥꯕꯗ ꯑꯄꯤꯛꯄ ꯊꯋꯥꯏ ꯃꯌꯥꯝꯗꯨ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯀꯣꯛꯆꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯅꯨꯄꯥ ꯑꯃꯗꯤ ꯂꯥꯛꯂꯤꯁꯦ. ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯇꯝꯅꯁꯤꯜꯂꯁꯤ. ꯑꯗꯨꯗꯤ ꯍꯧꯔꯁꯤ ꯃꯌꯥꯝ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄ ꯊꯋꯥꯏ ꯃꯌꯥꯝꯗꯨ ꯑꯃꯒ ꯑꯃꯒ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯂꯝꯕꯤ ꯃꯌꯥꯏꯗꯨꯗ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯇꯣꯝꯄꯣꯛꯁꯨ ꯂꯥꯎ ꯂꯥꯎꯗꯅ ꯂꯥꯛꯄꯅ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯑꯉꯥꯡ ꯃꯌꯥꯝꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯑꯗꯨꯒꯤ ꯖꯒꯥ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯊꯥꯕꯜ ꯐꯕ ꯑꯍꯤꯡꯁꯨ ꯑꯣꯏꯕꯅ ꯇꯣꯝꯄꯣꯛ ꯂꯥꯞꯇꯛꯅ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯑꯉꯥꯡ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯇꯨ ꯈ꯭ꯌꯥꯎꯅ ꯆꯣꯡꯕꯒ ꯂꯣꯏꯅꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ "ꯀꯩꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯣ? ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯑꯉꯥꯡ ꯃꯌꯥꯝꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕꯁꯤꯕꯣ ꯇꯝꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯖꯥꯠꯂꯣ? ꯑꯣ, ꯉꯁꯤꯗꯤ ꯇꯣꯝꯄꯣꯛ ꯑꯩ ꯂꯣꯏꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯌꯨ ꯉꯥꯎꯕꯒ ꯈꯪꯍꯟꯍꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯄꯦꯔꯤ ꯄꯦꯔꯤ "ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕꯁꯤꯕꯣ? ꯊꯧꯅꯥ ꯐꯕ ꯁꯥꯗꯅ ꯏꯇꯥꯎꯁꯤꯡꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯁꯨ ꯑꯩꯅ ꯌꯥꯔꯅꯤꯅ ꯏꯇꯣꯝꯇ ꯂꯥꯛꯂꯦ. ꯏꯃꯥ, ꯅꯆꯥꯕꯨꯃꯛꯇ ꯀꯟꯕꯤꯌꯨ." ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯄꯣꯛ ꯎꯄꯥꯏ ꯂꯩꯇ ꯃꯛꯂꯥꯞ ꯊꯛ ꯊꯛ ꯅꯤꯛꯅ ꯂꯝꯕꯤꯗꯨ ꯂꯥꯜꯂꯒ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯀꯤꯔꯨꯝ ꯀꯤꯔꯨꯝ ꯀꯔꯤꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯁꯨꯝ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯥꯡ ꯊꯋꯥꯏꯁꯤꯡꯗꯨꯁꯨ ꯃꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯆꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯄꯥꯗꯨ ꯈꯖꯤꯛ ꯂꯥꯟꯈꯤꯕꯒ ꯀꯣꯛꯆꯥꯎꯅ "ꯈꯨꯔꯥ, ꯅꯃꯩ ꯅꯥꯟꯊꯔꯦ." "ꯍꯥ?" ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯗꯨꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯂꯝꯂꯒ ꯏꯃꯥ ꯍꯥꯏꯅ ꯂꯥꯎꯗꯨꯅ ꯍꯣꯠꯇꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝꯗꯨꯗꯤ ꯐꯥꯛ ꯐꯥꯛ ꯅꯣꯛꯇꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯂꯥꯟꯊꯔꯛꯇꯨꯅ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯌꯦꯟꯕꯥ ꯂꯥꯕꯅ ꯀ꯭ꯔꯦꯛ 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 ꯍꯥꯏꯅ ꯈꯣꯡꯂꯛꯂꯝꯃꯤ꯫ ꯌꯦꯟꯕꯥ ꯂꯥꯕꯒꯤ ꯌꯦꯟꯈꯣꯡ ꯇꯥꯕꯗ ꯀꯣꯛꯆꯥꯎꯅ "ꯃꯔꯨꯞꯂꯣꯏ ꯃꯌꯥꯝ, ꯌꯦꯟꯕꯥ ꯂꯥꯕꯅ ꯏꯉꯟ ꯉꯟꯒꯗꯧꯔꯦ ꯍꯥꯏꯅ ꯈꯣꯡꯂꯛꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯔꯣꯏ ꯇꯦꯗꯨꯁꯨ ꯈꯣꯡꯂꯛꯂꯒꯅꯤ. ꯑꯩꯈꯣꯏꯒꯤ ꯆꯐꯨꯁꯤꯡꯗ ꯆꯪꯗꯨꯅ ꯁꯥꯊꯣꯛꯂꯨꯔꯁꯤ." "ꯍꯣꯏ ꯍꯣꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯐꯨ ꯃꯆꯥ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯃꯥꯒꯤ ꯆꯐꯨꯗ ꯆꯪꯂꯒ ꯁꯥꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯗꯅꯤ ꯃꯥꯏꯕ ꯆꯥꯎꯐꯟ ꯍꯣꯏꯒꯤ ꯊꯣꯡꯖꯥꯎꯗꯨ ꯀꯟꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯆꯥꯎꯐꯟꯗꯨ ꯎꯏꯔꯨꯝ ꯎꯏꯔꯨꯝ "ꯀꯅꯥꯅꯣꯅꯦꯍꯦ? ꯅꯣꯡ ꯐꯥꯎꯕ ꯉꯥꯟꯗ꯭ꯔꯦ." ꯊꯣꯏꯕꯅ "ꯈꯨꯔꯥ, ꯈꯨꯔꯥ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯕꯤꯌꯣ. ꯈꯨꯔꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥ ꯑꯃ ꯂꯩꯔꯦ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯍꯥꯡꯒꯦ ꯍꯥꯡꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟ ꯐꯃꯨꯡꯗꯒꯤ ꯎꯏꯔꯤ ꯎꯏꯔꯤ ꯍꯧꯒꯠꯂꯒ ꯃꯃꯥꯡ ꯊꯣꯡꯗꯨ ꯍꯥꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯣꯏꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯥꯎꯐꯟ ꯏꯉꯛꯉꯛꯅ "ꯍꯣꯏ ꯊꯣꯏꯕ, ꯀꯔꯤ ꯇꯧꯔꯒꯦꯅꯦ? ꯅꯪꯅ ꯍꯧꯗꯣꯛꯂꯤꯁꯦ ꯃꯇꯥꯡꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ." "ꯈꯨꯔꯥ, ꯑꯩꯈꯣꯏ ꯇꯣꯝꯄꯣꯛꯇꯣ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯂꯩꯍꯧꯔꯦ.
ꯑꯗꯨꯅ ꯈꯨꯔꯥ ꯇꯥꯟꯅꯖꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯏꯍꯦ ꯃꯥꯕꯨ ꯀꯔꯤ ꯇꯧꯔꯨꯔꯒꯦꯅꯦ ꯈꯪꯗꯦ ꯈꯨꯔꯥ ꯑꯍꯤꯡꯗ ꯂꯥꯎ ꯈꯣꯡꯗꯨꯅ ꯆꯦꯜꯂꯛꯂꯒ ꯃꯁꯥꯗꯣ ꯃꯐꯝ ꯃꯔꯥꯡ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ ꯃꯔꯩꯗꯣ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯅ ꯇꯤꯡꯊꯣꯛꯂꯒ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯗꯤ ꯐꯤꯕꯝ ꯑꯃ ꯇꯥꯔꯝꯂꯔꯣꯏ ꯑꯩ ꯈꯥꯎ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯈꯤꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯐꯟ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯊꯣꯏꯕ ꯃꯥꯏꯕ ꯆꯥꯎꯐꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯕꯗꯨ ꯃꯁꯥꯗꯨ ꯉꯥꯏꯕ ꯉꯝꯗ ꯃꯥꯡꯒꯣꯜꯗꯨꯗ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗ ꯃꯥꯏꯕ ꯆꯥꯎꯐꯟꯁꯨ ꯏꯃꯨꯡꯗꯒꯤ ꯍꯥꯊꯨ ꯊꯣꯔꯛꯂꯝꯃꯤ ꯏꯕꯣ ꯄꯥꯈꯠꯀꯅꯨ ꯅꯪ ꯈꯨꯔꯥ ꯂꯩꯔꯤꯕꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯍꯣꯏ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯃꯥꯏꯕ ꯆꯥꯎꯐꯟꯒ ꯂꯣꯏꯅꯅ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯆꯥꯎꯐꯟ ꯇꯣꯝꯄꯣꯛꯅ ꯈꯞ ꯆꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯎꯕꯗ ꯊꯥꯖꯗꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯊꯣꯏꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯇꯞꯅ ꯁꯤꯗꯤ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤꯅꯦ ꯈꯨꯔꯥ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯖꯔꯤꯕꯗꯨꯅꯤ ꯐꯤꯕꯝ ꯌꯥꯝꯅ ꯆꯥꯗꯦ ꯍꯥꯏꯅ ꯀꯦꯇꯨꯀꯤꯅ ꯗꯥꯗꯥ ꯏꯆꯥ ꯑꯇꯣꯝꯕꯁꯦ ꯇꯥꯗꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯟꯗꯨꯅ ꯍꯤꯛꯅ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯆꯥꯎꯐꯟꯅ ꯏꯕꯦꯝꯃ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯊꯣꯛꯂꯒ ꯂꯩꯌꯨ ꯑꯩ ꯃꯤꯍꯨꯜ ꯊꯥꯎꯜ ꯑꯃꯨꯛꯇ ꯄꯥꯏꯔꯒ ꯌꯦꯡꯒꯦ ꯍꯣꯏ ꯗꯥꯗꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯦꯇꯨꯀꯤ ꯂꯩꯊꯣꯛꯂꯒ ꯐꯝꯈꯤꯔꯝꯃꯤ ꯃꯥꯏꯕ ꯆꯥꯎꯐꯟ ꯇꯞꯅ ꯇꯣꯝꯄꯣꯛꯀꯤ ꯃꯈꯨꯠꯀꯤ ꯃꯤꯍꯨꯜ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕ ꯆꯥꯎꯐꯟꯗꯨ ꯇꯞꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯊꯣꯏꯕ ꯆꯃꯝꯅꯅ ꯈꯨꯔꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯒꯤꯁꯤꯕꯨ ꯀꯔꯤ ꯀꯝꯗꯧꯔꯤꯕꯅꯣ ꯊꯣꯏꯕ ꯅꯅꯥꯎ ꯅꯨꯄꯥꯒꯤꯁꯦ ꯁꯣꯏꯔꯦꯜꯂꯣꯡꯅꯕꯅꯤ ꯈꯨꯔꯥ ꯑꯗꯨꯗꯤ ꯈꯨꯔꯥꯅ ꯑꯃꯨꯛꯇ ꯂꯩꯇꯩꯅꯗꯨꯅ ꯏꯅꯥꯎꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯏꯃꯥꯕꯨ ꯀꯔꯤ ꯑꯣꯏꯌꯨ ꯍꯥꯏꯕꯅꯣ ꯏꯃꯥꯒꯤ ꯑꯇꯣꯝꯕ ꯀꯦꯇꯨꯀꯤ ꯀꯞꯅ ꯈꯞꯆꯤꯡ ꯆꯤꯡꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯃꯥꯏꯕ ꯆꯥꯎꯐꯟ ꯇꯍꯥ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯅꯃꯥꯁꯦ ꯑꯃꯨꯛꯇ ꯐꯥꯖꯤꯜꯂꯨ ꯅꯅꯥꯎꯒꯤꯗꯤ ꯄꯥꯈꯠꯀꯅꯨ ꯅꯪ ꯈꯨꯔꯥꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯒꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯄꯤꯔꯛꯎ ꯍꯣꯏ ꯈꯨꯔꯥ ꯏꯃꯥ ꯑꯁꯣꯝꯗ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯈꯨꯔꯥꯅ ꯐꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯤ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯖꯕ ꯈꯔ ꯋꯥꯠꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯑꯃꯨꯛ ꯌꯦꯡ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯈꯞꯆꯤꯡ ꯆꯤꯡꯂꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯣꯏꯕꯅ ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯂꯒ ꯂꯥꯛꯎꯁꯤ ꯑꯇꯣꯝꯕꯁꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯅꯁꯥꯗꯨ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ ꯑꯁꯣꯝꯗ ꯄꯣꯊꯥꯔꯣ ꯂꯥꯛꯑꯣ ꯑꯇꯣꯝꯕꯒꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯁꯦꯟꯅꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯅꯝꯗꯅ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯈꯣꯏꯒꯤ ꯀꯥꯗ ꯄꯣꯊꯥꯕ ꯆꯪꯍꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯏꯕ ꯈꯨꯖꯥꯏ ꯑꯃꯗ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯔ ꯍꯥꯞꯂꯒ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ ꯈꯨꯔꯥ ꯏꯁꯤꯡ ꯍꯥꯏꯗꯣ ꯑꯁꯤꯗ ꯂꯩꯔꯤ ꯀꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯐꯟ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯊꯣꯏꯕꯗ ꯄꯤꯔꯛꯇꯨꯅ ꯏꯕꯨꯡꯉꯣ ꯊꯣꯏꯕ ꯁꯤꯅꯅꯦ ꯅꯅꯥꯎꯒꯤ ꯃꯀꯨꯛꯇꯈꯔ ꯊꯥꯕꯤꯔꯣ ꯑꯗꯨꯒ ꯈꯔꯁꯨ ꯄꯤꯊꯛꯂꯣ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯄꯥꯈꯠꯀꯅꯨ ꯍꯣꯏ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯏꯁꯤꯡ ꯈꯨꯖꯥꯏꯗꯨ ꯂꯧꯗꯨꯅ ꯇꯞꯅ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯈꯔ ꯊꯥꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯌꯥꯗꯨ ꯐꯥꯛꯇꯣꯛꯇꯨꯅ ꯏꯁꯤꯡꯗꯨ ꯈꯔ ꯅꯝꯗꯅ ꯄꯤꯊꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯒꯤꯗꯤ ꯇꯣꯝꯄꯣꯛꯇꯨ ꯈꯞꯆꯤꯡ ꯆꯤꯡꯂꯝꯕꯗꯨ ꯐꯔꯛꯇꯨꯅ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯍꯥꯛꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯂꯩ ꯂꯩꯅ ꯌꯦꯡꯂꯒ ꯉꯛꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯌꯨꯝ ꯌꯧꯔꯛꯂꯤꯕ ꯊꯣꯏꯕꯅ ꯅꯪꯕꯨ ꯉꯔꯥꯡ ꯑꯍꯤꯡ ꯀꯔꯤ ꯊꯦꯡꯅꯔꯛꯀꯦ ꯅꯪꯅ ꯂꯝꯖꯥꯎꯗꯒꯤ ꯂꯥꯎ ꯈꯣꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯌꯥꯝꯗꯤ ꯄꯥꯈꯠꯅꯕꯗ ꯂꯣꯏꯈ꯭ꯔꯦꯗꯅ ꯇꯥꯆꯧ ꯈꯨꯔꯥ ꯉꯔꯥꯡꯗꯤ ꯑꯩꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯦ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯂꯝꯖꯥꯎꯗ ꯁꯣꯔꯦꯟ ꯃꯆꯥ ꯃꯌꯥꯝꯗꯨꯅ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯕꯜ ꯆꯣꯡꯂꯝꯕ ꯊꯦꯡꯅꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯆꯥꯎꯐꯟꯅ ꯆꯩꯕꯣꯏ ꯀꯔꯤꯕꯣꯏ ꯇꯞꯅ ꯑꯗꯨꯅꯤ ꯃꯇꯨꯡꯗꯤ ꯑꯃꯝ ꯑꯊꯦꯡꯗ ꯅꯇꯣꯝꯇ ꯑꯐꯥꯎ ꯁꯥꯗꯅ ꯆꯠꯀꯅꯨ ꯍꯥꯏꯁꯤ ꯅꯍꯥꯟ ꯑꯣꯏꯗꯤ ꯌꯥꯗꯦꯕ ꯑꯍꯜꯅ ꯍꯥꯏꯕ ꯋꯥꯁꯤ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯅ ꯍꯦꯛꯇ ꯂꯧꯋꯦꯕ ꯈꯨꯔꯥ ꯃꯇꯨꯡꯗꯤ ꯅꯆꯥꯅꯦ ꯑꯃꯝ ꯑꯊꯦꯡꯗꯒ ꯑꯃꯨꯛ ꯍꯟꯅ ꯆꯠꯆꯔꯔꯣꯏ ꯅꯆꯥ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯃꯌꯥꯝꯗ ꯎꯕꯗ ꯄꯦꯜꯂꯤ ꯊꯣꯏꯕꯅ ꯁꯛꯁꯤꯒ ꯅꯨꯃꯤꯗꯥꯡꯗ ꯌꯨꯗꯨ ꯊꯛꯈꯣꯗꯅ ꯍꯣꯔꯦꯟꯁꯨ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯈꯤꯕꯒ ꯊꯛꯄ ꯑꯃꯨꯛ ꯆꯦꯜꯂꯨ ꯍꯣꯔꯦꯟꯗꯤꯅꯦ ꯂꯥꯏ ꯂꯥꯛꯂꯒ ꯍꯥꯏꯔ ꯐꯥꯎꯕ ꯆꯠꯂꯔꯣꯏ
ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯤ ꯑꯗꯨꯕꯨ ꯊꯣꯏꯕ ꯂꯩꯇꯥꯏꯅꯕꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯧꯔꯁꯤ ꯍꯧꯖꯤꯛꯀꯤꯗꯤ ꯈꯨꯔꯥꯁꯨ ꯍꯜꯂꯒꯦ ꯐꯅꯤ ꯈꯨꯔꯥ ꯑꯩ ꯊꯤꯟꯗꯣꯛꯆꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯅ ꯃꯥꯏꯕ ꯆꯥꯎꯍꯟꯕꯨ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯤꯟꯗꯣꯛꯂꯝꯃꯤ ꯅꯣꯡꯉꯥꯟꯊꯣꯔꯛꯇꯨꯅ ꯑꯉꯟꯕ ꯑꯌꯨꯛꯇꯗꯤ ꯇꯣꯝꯄꯣꯛꯅ ꯁꯣꯏꯔꯦꯜ ꯊꯦꯡꯅꯕꯒꯤ ꯋꯥꯔꯤ ꯅꯈꯨꯜꯗꯨ ꯁꯔꯥꯁꯜꯂꯝꯃꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯅ ꯇꯣꯝꯕꯤꯅ ꯇꯧꯅꯦꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯑꯃꯝ ꯑꯊꯦꯡꯗ ꯃꯇꯣꯝꯇ ꯌꯥꯝꯅ ꯆꯠꯀꯟꯕꯅꯦꯕ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅ ꯍꯥꯏꯅꯕꯗ ꯍꯟꯗꯛꯇꯤ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯁꯨ ꯃꯊꯤ ꯌꯥꯝꯅ ꯐꯣꯡꯉꯦ ꯍꯥꯏꯅꯩ ꯈꯨꯜꯁꯦ ꯑꯃꯨꯛ ꯇꯨꯔꯩ ꯏꯔꯩ ꯆꯦꯜꯂꯕꯗꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯋꯥꯅꯕ ꯇꯥꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯝꯂꯥ ꯈꯨꯔꯨ ꯀꯥꯔꯕꯤ ꯃꯃꯤꯠ ꯃꯅꯥ ꯐꯥꯎꯕ ꯃꯁꯤꯡ ꯃꯔꯥꯡꯅꯔꯕꯤ ꯑꯍꯜ ꯑꯗꯨ ꯈꯨꯜꯗꯨꯒꯤ ꯈꯟꯕꯗ ꯁꯣꯔ ꯐꯥꯎꯕ ꯆꯅꯤꯡ ꯇꯥꯅ ꯍꯣꯟꯕ ꯉꯝꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯗꯣꯟꯗ ꯂꯩꯕ ꯌꯨꯝꯗꯣꯡꯄꯣꯛ ꯑꯗꯨꯗ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯧ ꯑꯗꯨ ꯅꯥꯍꯦ ꯅꯥꯍꯦ ꯍꯧꯒꯠꯀꯦ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯅꯦꯝ ꯑꯣꯏꯕꯤ ꯑꯗꯨꯅ ꯃꯄꯥꯜꯗꯒꯤ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯁꯈꯤꯅ ꯍꯥꯏ ꯊꯥꯔꯤꯛ ꯅꯪꯕꯨ ꯍꯧꯒꯠꯄ ꯌꯥꯗ꯭ꯔꯤꯕ꯭ꯔꯣ ꯏꯕꯦꯝꯃ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯥꯁꯤꯟꯅꯗꯅ ꯐꯃꯨꯡꯗ ꯍꯤꯞꯄꯗ ꯅꯁꯥꯗꯣ ꯄꯠꯄ ꯁꯣꯏꯔꯔꯣꯏꯅꯦ ꯅꯪꯕꯣ ꯊꯥꯔꯤꯛ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯛꯂꯝꯃꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯐꯤꯖꯤꯅ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯃꯈꯣꯜꯗꯨ ꯁꯦꯝꯗꯨꯅ ꯏꯃꯥ ꯑꯩꯁꯨ ꯍꯧꯒꯠꯀꯦꯅ ꯇꯧꯔꯤꯌꯦ ꯁꯈꯤ ꯃꯃꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯆꯤꯟꯗꯨ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯍꯣꯅꯦ ꯑꯩ ꯑꯋꯥꯡꯗ ꯅꯅꯦ ꯇꯥꯃꯣ ꯍꯩꯕ ꯐꯥꯎꯕ ꯆꯠꯂꯨꯈꯤꯒꯦ ꯂꯝꯇꯨꯗꯤ ꯂꯣꯏꯔꯝꯂꯕꯅꯤ ꯆꯥꯛꯇꯤ ꯅꯪꯅ ꯊꯣꯡꯗꯣꯛꯂꯝꯂꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯥꯅ ꯊꯕꯛ ꯑꯃ ꯇꯧꯔꯗꯤ ꯃꯃꯧꯅ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯅ ꯃꯃꯧꯒꯤ ꯃꯁꯥꯗꯨ ꯀꯝꯗꯧꯔꯤ ꯐꯥꯎꯕ ꯍꯪꯗꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠꯈꯤꯔꯝꯃꯤ ꯊꯥꯔꯤꯛ ꯃꯅꯦꯝꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯨꯟꯅ ꯈꯪꯕꯅ ꯄꯦꯟꯗꯕꯗꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯁꯥꯗꯨ ꯉꯝꯗ ꯏꯔꯨꯖ ꯃꯥꯏꯊꯖꯗꯨꯅ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯄꯨꯔꯣꯏꯕ ꯂꯨꯈꯣꯏꯁꯨ ꯇꯨꯔꯦꯜꯗ ꯂꯨ ꯊꯨꯝꯂꯨꯕꯗꯨ ꯀꯥꯏꯕ ꯀꯥꯔꯛꯄꯒ ꯃꯄꯥ ꯆꯥꯅꯔꯝꯃꯤ ꯂꯨꯈꯣꯏꯅ ꯆꯥꯛꯈꯨꯝꯗ ꯉꯥ ꯄꯦꯝꯃ ꯈꯔ ꯌꯥꯎꯔꯛꯏꯗꯨ ꯀꯨꯞꯁꯤꯟꯒꯦ ꯍꯥꯏꯅ ꯆꯪꯂꯛꯄꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯧꯒꯦ ꯇꯧꯕꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯅꯨꯄꯤ ꯅꯪꯕꯨ ꯑꯍꯤꯡꯗꯁꯨ ꯅꯁꯥꯗꯨ ꯂꯩꯍꯧ ꯀꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯆꯥꯛ ꯊꯣꯡꯗꯧꯒꯦ ꯇꯧꯔꯝꯂꯤꯕ ꯑꯁꯤꯅ ꯏꯃꯥꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯕ ꯃꯈꯣꯏꯗ ꯏꯃꯥꯗꯣ ꯑꯋꯥꯡꯒꯤ ꯏꯅꯦ ꯇꯥꯃꯣꯒꯤꯗ ꯆꯠꯇꯕ ꯌꯥꯗꯕ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅ ꯆꯠꯈꯤꯕꯅꯤ ꯆꯥꯛꯄꯨꯗꯤ ꯏꯃꯥ ꯂꯥꯛꯂꯒ ꯊꯣꯡꯒꯦ ꯍꯥꯏꯔꯝꯕꯅꯤ ꯑꯗ ꯑꯩꯅ ꯃꯈꯣꯏ ꯇꯥ ꯀꯥꯔꯛꯂꯒ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯗꯤ ꯈꯟꯅ ꯊꯥꯒꯠꯄ ꯍꯧꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤ ꯃꯄꯨꯔꯣꯏꯕꯗ ꯃꯅꯦꯝꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯕ ꯁꯥꯅ ꯋꯥ ꯍꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯂꯨꯈꯣꯏꯁꯨ ꯃꯥꯒꯤ ꯃꯃꯥꯒꯤ ꯃꯒꯨꯟ ꯈꯪꯕꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕꯗꯨ ꯑꯣꯏꯗꯕꯅꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯅꯨꯄꯤ ꯑꯩ ꯈꯪꯂꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯃꯥꯗꯤ ꯅꯣꯡꯃꯒꯤ ꯃꯤꯒꯤ ꯌꯨꯝꯗ ꯋꯥꯔꯦꯝ ꯁꯨꯕ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯆꯥꯛ ꯆꯪꯗꯕꯅꯤ ꯅꯁꯥꯒ ꯏꯁꯣꯟ ꯁꯣꯜꯂꯦ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯔꯒꯦ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯊꯣꯡꯂꯒꯦ ꯌꯥꯗꯦ ꯃꯩꯁꯥꯃꯨꯛ ꯂꯥꯡꯂꯒ ꯅꯁꯥꯗꯣ ꯍꯦꯟꯅ ꯆꯣꯛꯊꯔꯅꯤ ꯁꯤ ꯅꯥꯀꯜꯁꯤꯗ ꯐꯝꯂꯒ ꯂꯩꯌꯨ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯊꯥꯔꯤꯛꯄꯨ ꯅꯝꯗꯅ ꯐꯥꯜ ꯑꯃꯗ ꯐꯝꯍꯜꯂꯝꯃꯤ ꯊꯥꯔꯤꯛꯁꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯂꯅꯤ ꯍꯥꯏꯀꯥꯟꯗ ꯁꯈꯤꯗꯨ ꯉꯥꯡꯁꯤꯟꯅꯗꯨꯅ ꯍꯜꯂꯛꯂꯝꯃꯤ ꯁꯈꯤꯅ ꯆꯥꯛꯈꯨꯝ ꯆꯪꯂꯛꯄꯗ ꯊꯥꯔꯤꯛꯅ ꯅꯥꯀꯜꯗ ꯐꯝꯂꯒ ꯂꯨꯈꯣꯏꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨ ꯎꯕꯗ ꯃꯤꯠꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦꯗꯀꯣ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯏꯀꯥꯏꯅꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯆꯥꯛꯈꯨꯝꯗ ꯆꯪꯅꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯗꯤ ꯏꯀꯥꯏꯕꯒꯤ ꯁꯤꯡꯂꯤꯒꯅꯦ ꯂꯣꯏꯅ ꯇꯠꯈ꯭ꯔꯕ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯨꯈꯣꯏꯅ ꯍꯣꯏ ꯃꯥ ꯍꯧꯖꯤꯛꯇꯤ ꯏꯀꯥꯏꯗꯅ ꯂꯩꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ ꯅꯃꯧꯁꯦ ꯉꯝꯗꯦ ꯍꯥꯏꯕ ꯏꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡꯁꯦ ꯊꯣꯡꯂꯝꯕꯒꯤ ꯃꯍꯨꯠꯇ ꯏꯃꯥꯗꯤ ꯃꯤꯋꯥ ꯉꯥꯡꯅꯗ꯭ꯔꯗꯤ ꯆꯥꯛ ꯆꯪꯗꯦꯅ ꯃꯤꯋꯥ ꯉꯥꯡꯅꯕ ꯆꯠ ꯂꯩꯔꯝꯂꯤꯗꯣ ꯑꯗ ꯅꯃꯧꯅ ꯉꯝꯗ ꯊꯣꯡꯂꯝꯕꯗꯨꯗ ꯅꯆꯥꯅ ꯆꯪꯂꯤꯕꯅꯤ 이씨, kaya ngam linot he. Mama ay natabag lay dan na chat libasi. Sakchang da bagi miwangang na ba chat likay na hay niya. Nate, ay na miwangang na ba chat li ni haydi. Kana na hayge, ha? Kana na hayge ba? Masigi mo nga no ana ba mabi sinahay di uiram na ni. Asi haydo na saki. Mamang nupi da hoche laga phuge tawrami. Adu bukhudak aduda machanupa na magi makhut adu pharaklami. Madu ubada saki mathabak yaiduna. Hayma. Magi nupi gi hakanda mama ingon da khuthan gi tawrin he. Imagi bungo nang se ay ni hek pok li bai chani ko. Ima
ꯑꯩꯅ ꯀꯩꯗ ꯈꯨꯠꯍꯟꯒꯦ ꯇꯧꯈ꯭ꯔꯒꯦ? ꯏꯃꯥꯅ ꯅꯃꯧ ꯑꯅꯥꯕꯁꯤꯗ ꯐꯨꯒꯦ ꯇꯧꯕꯗꯨ ꯈꯪꯗꯣꯛꯄꯒꯤ ꯋꯥꯅꯤ꯫ ꯏꯁ ꯍꯩꯔꯦ ꯃꯃꯥ ꯑꯩꯒꯤ ꯆꯤꯟꯊꯛꯇꯒ ꯈꯨꯝꯂꯦꯅꯦ꯫ ꯍꯩꯗꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯦ ꯇꯨꯊꯁꯤꯟꯅꯔꯒ ꯃꯋꯥ ꯃꯋꯥꯁꯦ ꯈꯨꯟꯇꯣꯝꯕꯤ ꯃꯇꯣꯟꯗꯤ ꯍꯦꯛꯇ ꯎꯡꯉꯦ ꯋꯥꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯉꯥꯡꯗꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛ ꯃꯅꯦꯝꯅ ꯍꯦꯛ ꯊꯣꯛꯈ꯭ꯔꯕꯗ ꯉꯁꯥꯏ ꯃꯈꯩ ꯏꯄꯥ ꯄꯥꯈꯠꯂꯝꯕꯗꯨ ꯁꯣꯔꯗꯨ ꯆꯅꯤꯡ ꯇꯥꯅ ꯍꯣꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯇꯥꯁꯤꯗꯤꯕ ꯑꯩꯅ ꯏꯃꯥꯗ ꯀꯔꯤꯝꯇ ꯍꯥꯏꯔꯅꯨ, ꯑꯩꯅ ꯄꯪꯇꯝ ꯇꯝꯁꯤꯟꯕ ꯃꯥꯅꯤ ꯍꯥꯏꯔꯃꯛꯇꯗ ꯍꯦꯛꯇ ꯑꯣꯟꯁꯤꯟꯅꯔꯒ ꯈꯨꯝꯅꯩꯕ꯫ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ? ꯏꯃꯥꯅ ꯑꯩꯅ ꯄꯪꯇꯝ ꯇꯝꯁꯤꯟꯕ ꯑꯣꯏꯅ ꯈꯟꯈ꯭ꯔꯦ ꯌꯦꯡꯉꯨ꯫ ꯅꯪꯅ ꯇꯝꯗ꯭ꯔꯁꯨ ꯏꯃꯥꯒꯤ ꯃꯑꯣꯡꯗꯤ ꯑꯩꯅꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯂꯕꯁꯤꯗ꯫ ꯑꯗꯨ ꯑꯣꯏꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯪꯁꯤꯟꯅꯗ ꯈꯔ ꯎꯁꯤꯟꯅꯗ ꯇꯧꯗ꯭ꯔꯗꯤ ꯑꯩꯅ ꯄꯪꯇꯝ ꯇꯝꯕꯣꯏ ꯅꯤꯡꯗꯣꯏꯅꯤ꯫ ꯌꯥꯔꯁꯤ ꯏꯃꯥꯒꯤꯕꯨ, ꯃꯥꯅ ꯊꯣꯛꯄ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧ ꯂꯩꯔꯕꯅꯤ, ꯀꯥꯟꯅꯗꯦ꯫ ꯑꯗꯨꯒꯤ ꯁꯔꯨ ꯑꯩ ꯍꯤꯟꯖꯥꯡꯁꯦ ꯂꯣꯏꯁꯤꯜꯂꯛꯅꯕ ꯇꯧꯒꯦ꯫ ꯅꯪꯅ ꯁꯤꯡꯖꯨ ꯑꯃ ꯁꯨꯅꯕ ꯃꯆꯜ ꯈꯔ ꯁꯦꯝꯂꯧꯁꯤ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯊꯣꯡ ꯊꯥꯛꯄ ꯂꯣꯏꯁꯤꯜꯂꯒ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯁꯤꯜꯂꯥꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯆꯠꯈꯤꯕꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯇꯨꯅ ꯃꯥꯏꯕ ꯆꯥꯎꯈꯟꯅ ꯌꯥꯡꯀꯣꯛ ꯑꯃꯗ ꯂꯩꯕꯥꯛꯅ ꯁꯥꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯃꯒ ꯂꯣꯏꯅꯅ ꯍꯩ ꯂꯩ ꯌꯥꯎꯅ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯊꯥꯗꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯏꯕ ꯆꯥꯎꯈꯟ ꯇꯨꯔꯦꯜ ꯃꯄꯥꯜ ꯍꯦꯛ ꯌꯧꯕꯒ ꯌꯥꯡꯀꯣꯛ ꯑꯗꯨꯗꯒꯤ ꯄꯣꯠꯂꯪ ꯆꯩꯔꯪ ꯃꯌꯥꯝꯗꯨ ꯏꯁꯤꯡꯗ ꯇꯞꯅ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯆꯤꯟꯗ ꯂꯩꯔꯣꯜ ꯈꯔ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯨꯔꯦꯜꯒꯤ ꯆꯥꯛꯊꯥꯛ ꯇꯝꯕ ꯂꯣꯏꯔꯕꯗ ꯃꯥꯏꯕ ꯆꯥꯎꯈꯟꯗꯨ ꯌꯥꯡꯀꯣꯛꯇꯨ ꯄꯥꯏꯈꯠꯇꯨꯅ ꯃꯃꯥꯏ ꯐꯥꯎꯕ ꯍꯟꯅ ꯌꯦꯡꯂꯝꯗ ꯇꯣꯝꯄꯣꯛ ꯍꯣꯏꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯑꯃꯨꯛ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯆꯐꯨ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯗꯨ ꯐꯟ ꯐꯟ ꯆꯣꯡꯊꯣꯛꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯀꯞꯅꯔꯤꯕ ꯑꯗꯨꯗ ꯃꯀꯣꯛꯅ ꯉꯝꯕ ꯀꯣꯛꯆꯥꯎ ꯑꯗꯨꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯑꯗꯨꯒꯤ ꯃꯍꯨꯠ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯍꯧꯕ ꯎ ꯑꯃꯒꯤ ꯎꯁꯥꯗ ꯌꯥꯟꯗꯨꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯑꯄꯤꯛꯄꯤꯅ ꯏꯉꯛꯉꯛꯅ ꯀꯣꯛꯆꯥꯎ, ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯃꯃꯥ ꯃꯄꯥ ꯀꯧꯗꯨꯅ ꯀꯞꯅꯩ, ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯀꯧꯔꯒ ꯅꯣꯡꯃꯇ ꯀꯞꯇ꯭ꯔꯤꯁꯦ? ꯀꯣꯛꯆꯥꯎꯅ ꯃꯣꯏ ꯀꯧꯔꯒ ꯀꯞꯂ ꯀꯩꯗꯧꯅꯤ? ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝꯅ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯅ ꯋꯥꯅ ꯂꯦꯜꯂꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯅꯠꯇꯦ꯫ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕꯁꯨ ꯅꯠꯇꯕꯗ ꯀꯔꯤ ꯇꯧꯕꯒꯤ ꯃꯣꯏꯕꯨ ꯀꯧꯗꯨꯅ ꯀꯞꯀꯅꯤ? ꯀꯣꯛꯆꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯤꯛꯄꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯅꯪꯅ ꯍꯥꯏꯗꯨ ꯆꯨꯝꯃꯦ꯫ ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗ ꯍꯧꯖꯤꯛꯁꯨ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯅ ꯃꯆꯥ ꯑꯃ ꯂꯩ ꯍꯥꯏꯕ ꯀꯧꯊꯣꯛꯇꯨꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯑꯁꯤꯗ ꯂꯣꯛꯅꯨꯡ ꯁꯨꯔꯨꯡꯗ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯅ ꯇꯤꯡꯊꯥꯔꯤꯕꯁꯦ ꯃꯈꯣꯏꯅ ꯀꯔꯤꯁꯨ ꯈꯪꯕꯤꯒꯗꯕ ꯅꯠꯇꯦ꯫ ꯑꯄꯤꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯕꯨꯡꯅ ꯏꯉꯝ ꯉꯝꯕ ꯑꯃꯗꯤ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯑꯩꯒꯤ ꯏꯃꯥꯗꯤ ꯍꯧꯖꯤꯛꯁꯨ ꯃꯆꯥꯏꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯆꯥꯏꯕꯨ ꯀꯧꯗꯨꯅ ꯀꯞꯂꯒ ꯑꯗꯨꯃꯛ ꯂꯦꯜꯂꯤ꯫ ꯑꯁꯤꯗ ꯃꯣꯏꯅ ꯀꯔꯝꯅ ꯃꯈꯣꯏꯕꯨ ꯀꯧꯗꯣꯏꯅꯣ? ꯀꯣꯛꯆꯥꯎ ꯄꯨꯛꯆꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯐꯦꯠ ꯉꯛꯅ ꯄꯨꯛꯆꯥꯎꯗ ꯌꯦꯡꯂꯒ ꯏꯇꯥꯎ, ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯔꯝꯅ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯕ ꯊꯋꯥꯏ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯣ ꯍꯥꯏꯗꯣ ꯇꯝꯃꯨ ꯇꯥꯁꯤꯅ꯫ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯉꯥꯜꯂꯝꯗꯧ ꯃꯥꯜꯂꯤ꯫ ꯄꯨꯛꯆꯥꯎꯅ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯅꯣꯏ ꯆꯥꯎꯏ, ꯆꯥꯕ ꯌꯥꯝꯅ ꯐꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯅ ꯃꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯆꯍꯤ 2-3 ꯐꯥꯎꯕ ꯃꯆꯥ ꯌꯥꯎꯕ ꯉꯝꯗꯅ ꯂꯩꯕ ꯖꯥꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯅ ꯃꯃꯥ ꯏꯕꯦꯝꯃꯅ ꯌꯥꯝꯅ ꯋꯥꯅ ꯁꯥꯖꯦꯟ ꯁꯥꯟꯅꯗꯨꯅ ꯂꯥꯏꯇꯤꯟ ꯈꯣꯏꯔꯝꯗꯨꯅ ꯇꯧꯔꯕ ꯃꯇꯨꯡ ꯀꯥꯏꯅꯊꯪꯗ ꯃꯥꯕꯨ ꯃꯤꯔꯣꯟꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯃꯔꯛꯇꯨꯗ ꯅꯦꯝꯇ꯭ꯔꯤꯛ ꯅꯦꯝꯕ ꯇꯣꯟꯀꯛ ꯀꯧꯕ ꯑꯃꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯒ ꯏꯍꯤꯍꯤ, ꯄꯨꯛꯆꯥꯎ, ꯅꯪ ꯐꯥꯎꯕ ꯅꯣꯏꯕꯅ ꯂꯣꯏꯔꯤꯁꯤꯗ ꯅꯣꯏ ꯏꯃꯥꯗꯨꯗꯤ ꯙꯔꯝꯗ ꯐꯤ ꯌꯦꯠꯄ ꯁꯣꯏꯗꯅ ꯃꯥꯜꯂꯝꯃꯅꯤ꯫ ꯄꯨꯛꯆꯥꯎꯅ ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟꯅ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯦ ꯇꯧ ꯀꯩꯗꯧꯒꯦ? ꯏꯁ, ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯗ ꯁꯥꯎꯗꯅ ꯀꯁꯨ ꯇꯧꯔꯤ꯫ ꯄꯨꯛꯆꯥꯎ ꯇꯣꯟꯀꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯩꯔꯞꯅ ꯌꯦꯡꯂꯒ ꯁꯥꯎꯅ ꯋꯥꯔꯤꯁꯦ ꯅꯪ ꯂꯣꯏꯅ ꯂꯤꯔꯒꯦ ꯍꯥꯏꯕ꯭ꯔꯥ? ꯇꯣꯟꯀꯛ ꯄꯨꯛꯆꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯂꯝꯕꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯄꯨꯛꯆꯥꯎꯗꯨ ꯇꯣꯟꯀꯛꯇ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯩꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯇꯧꯗꯨꯗ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯈꯟꯅ ꯀꯣꯛꯆꯥꯎꯅ ꯌꯥꯔꯦ ꯌꯥꯔꯦ ꯇꯣꯛ, ꯏꯇꯥꯎ, ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯑꯣꯏꯅ ꯃꯈꯥ ꯇꯥꯔꯛꯑꯣ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯥꯕꯨ ꯃꯤꯔꯣꯜꯂꯕ ꯃꯇꯨꯡ ꯊꯥ 9 ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯃꯤꯔꯣꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯆꯥꯕꯗ ꯌꯦꯡꯕꯗ ꯐꯤꯕꯝ ꯀꯥꯏꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ꯫
ꯑꯗꯨꯝꯅ ꯆꯥꯅꯤꯡꯕꯗ ꯆꯥꯕꯗꯨ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯃꯗꯗꯤ ꯄꯨꯛꯆꯧꯒꯤ ꯃꯃꯥꯗꯨ ꯃꯁꯥꯗꯨ ꯌꯥꯝꯅ ꯂꯨꯝꯊꯕ ꯑꯗꯨꯒ ꯊꯥꯁꯨ ꯁꯨꯖꯤꯜꯂꯛꯄꯒꯤ ꯃꯕꯨꯛꯇꯨ ꯌꯦꯛꯄ ꯍꯧꯔꯛꯄꯒ ꯑꯗꯨꯒ ꯃꯁꯥꯗꯨ ꯈꯥꯡꯕ ꯉꯝꯗ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯐꯃꯨꯡꯗꯒꯤ ꯑꯣꯟꯊꯔꯒ ꯇꯥꯈꯤꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯕꯨꯛꯇꯨ ꯂꯩꯃꯥꯏꯗ ꯌꯩꯁꯤꯟꯕꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯏ ꯍꯥꯊꯗꯨꯅ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯄꯨꯛꯆꯧꯅ "ꯏꯃꯥꯗꯨꯅ ꯃꯊꯤꯕꯣꯡ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯗꯅ ꯂꯝꯃꯥꯡꯅꯕ ꯊꯋꯥꯏ ꯑꯃ ꯑꯣꯏꯔꯤꯁꯦ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ"꯫ ꯀꯣꯛꯆꯥꯎꯅ "ꯇꯥꯅꯤꯡꯗ꯭ꯔꯦ ꯌꯥꯔꯦ, ꯅꯣꯏ ꯅꯃꯥ ꯃꯊꯤꯕꯣꯡ ꯌꯥꯎꯔꯤꯗꯨꯁꯨ ꯅꯪꯅ ꯆꯥꯒꯦ ꯍꯥꯏꯅ ꯀꯧꯁꯤꯟꯕꯒꯤ ꯌꯥꯎꯔꯤꯕꯅꯤ, ꯅꯊꯤꯕꯣꯡ ꯌꯥꯎꯔꯤꯗꯤ ꯅꯪꯅꯦ꯫ ꯑꯄꯤꯛꯄꯤꯅ "ꯌꯥꯔꯦ ꯁꯦꯇꯣꯛꯑꯣ, ꯀꯥꯟꯅꯗꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯞ ꯂꯥꯎꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯅꯗꯨꯅ ꯂꯩꯔꯁꯦ꯫ ꯇꯣꯟꯀꯛꯅ "ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯃꯨꯛ ꯂꯤꯔꯛꯂꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯀꯛ ꯃꯍꯥꯛꯄꯨ ꯃꯃꯥ ꯏꯕꯦꯝꯃꯅ ꯂꯣꯟꯅ ꯂꯩꯁꯥꯅ ꯑꯔꯣꯟꯕ ꯂꯤꯆꯠ ꯆꯠꯂꯨꯕꯗꯒꯤ ꯃꯤꯔꯣꯜꯂꯕ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯃꯃꯥꯒꯤ ꯄꯤꯕꯨꯛꯅꯨꯡꯗ ꯂꯩꯔꯤꯉꯩꯗ ꯍꯥꯠꯄꯤꯈꯤꯕ ꯑꯗꯨ ꯇꯝꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯇꯩ ꯃꯌꯥꯝꯗꯨꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯂꯤꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯂꯣꯏꯅ ꯂꯤꯅꯕ ꯂꯣꯏꯔꯕꯗ ꯀꯣꯛꯆꯥꯎꯗꯤ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯇꯕ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯂꯣꯏꯅ ꯑꯣꯟꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯄꯤꯛꯄꯤꯅ "ꯀꯩꯗꯧꯔꯦ ꯀꯣꯛꯆꯥꯎ, ꯅꯪꯁꯨ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯣ, ꯃꯌꯥꯝ ꯂꯣꯏꯅ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯅꯕ ꯂꯣꯏꯔꯦ, ꯅꯪꯗ ꯉꯥꯏꯔꯦ"꯫ ꯑꯩꯒꯤ ꯋꯥꯔꯤꯁꯤꯗꯤ ꯈꯔ ꯁꯥꯡꯉꯤ, ꯑꯗꯨꯅ ꯍꯌꯦꯡ ꯑꯣꯏꯅ ꯂꯤꯔꯒꯦ, ꯍꯧꯖꯤꯛꯇꯤ ꯅꯣꯡꯉꯥꯟꯕꯅ ꯍꯥꯜꯂꯅꯤ꯫ ꯄꯨꯛꯆꯥꯎꯅ "ꯑꯗꯣ ꯍꯌꯦꯡ ꯂꯤꯗꯕꯗꯤ ꯌꯥꯔꯣꯏꯀꯣ"꯫ ꯑꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯀꯣꯛꯆꯥꯎ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯆꯐꯨ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝꯗꯨ ꯃꯉꯣꯟꯗ ꯆꯉꯛꯅꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯏꯅꯨꯡ ꯇꯩꯅ ꯉꯥꯜꯂꯛꯇꯨꯅ ꯌꯦꯟꯕꯥ ꯂꯥꯕꯅ ꯀ꯭ꯔꯦꯛ 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 ꯍꯥꯏꯅ ꯈꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯉꯥꯟꯊꯣꯔꯛꯂꯕꯗ ꯁꯈꯤꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯇꯧꯒꯨꯝ ꯏꯁꯧ ꯂꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯊꯥꯔꯤꯛꯁꯨ ꯃꯁꯝ ꯃꯅꯥ ꯂꯣꯏꯁꯤꯟꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯨꯈꯣꯏꯗꯤ ꯃꯃꯥꯒꯤ ꯏꯁꯧꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯃꯣꯟꯅ ꯃꯅꯥꯗꯨ ꯃꯦꯟꯁꯤꯜꯂꯒ "ꯑꯩꯈꯣꯏ ꯃꯥꯒꯤ ꯏꯁꯧꯁꯦ ꯑꯃꯨꯛ ꯍꯧꯔꯛꯂꯦ, ꯅꯤꯡꯊꯧꯒꯤ ꯃꯄꯣꯛꯀꯁꯦ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ, ꯃꯤꯒꯤꯗꯤ ꯄꯦꯅꯥꯒꯤ ꯑꯏꯪꯕ ꯁꯩꯔꯣꯜꯅ ꯌꯀꯥꯏꯔꯣꯜ ꯑꯣꯏꯅ ꯍꯧꯔꯤꯕ, ꯑꯩꯈꯣꯏꯒꯤꯅ ꯀꯅꯥꯒꯤ ꯀ꯭ꯋꯥꯛ ꯃꯥꯟꯕꯤ ꯏꯃꯥꯁꯤꯅ ꯂꯥꯛꯇꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯁꯤꯅ ꯌꯀꯥꯏꯔꯣꯜ ꯑꯣꯏꯔꯔꯤ"꯫ ꯊꯥꯔꯤꯛꯅ "ꯌꯥꯔꯦ, ꯉꯥꯡꯗꯅ ꯂꯩꯕꯤꯔꯅꯨ, ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯨꯅ ꯍꯧꯒꯠꯄꯤꯔꯛꯂꯣ, ꯏꯃꯥꯅ ꯑꯃꯨꯛ ꯍꯦꯛꯊꯔꯛꯄ ꯇꯥꯔꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯔꯤꯛ ꯇꯍꯥ ꯄꯥꯈꯠꯅ ꯃꯅꯦꯝꯅ ꯉꯥꯡꯕꯗꯨ ꯇꯥꯕꯗ ꯍꯧꯒꯠꯈꯤꯔꯝꯃꯤ꯫ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯊꯥꯔꯤꯛꯇꯨ ꯆꯀ꯭ꯔꯤ ꯀꯟꯕꯤ ꯃꯅꯦꯝꯒꯤ ꯁꯔꯩ ꯏꯟꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅꯗꯤ ꯋꯥꯖꯔꯕꯅꯤ꯫ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯍꯦꯛ ꯇꯧꯒꯦ ꯇꯧꯔꯁꯨ ꯃꯥꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯗꯧꯕ ꯌꯦꯠꯂꯤ ꯍꯥꯏꯅ ꯍꯦꯛꯇ ꯉꯥꯡꯕꯤ, ꯑꯗꯨꯒꯤ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯁꯨ ꯃꯧꯅꯦꯅ ꯊꯕꯛ ꯁꯨꯅꯤꯡꯗꯦ ꯍꯥꯏꯅ ꯍꯦꯛꯇ ꯉꯥꯡꯕꯤ꯫ ꯁꯈꯤꯅ ꯊꯥꯔꯤꯛꯇ ꯇꯧꯔꯤꯕꯁꯤ ꯀꯥꯜꯂꯦꯐꯨ ꯀꯥꯟꯗ꯭ꯔꯦꯐꯨ ꯍꯥꯏꯗꯨꯅꯤ, ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯇꯨꯅ ꯍꯦꯛꯇ ꯉꯥꯡꯕꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯔꯤꯛ ꯃꯍꯥꯛꯀꯤꯅ ꯍꯥꯏꯕꯗ ꯃꯄꯥꯝꯗ ꯍꯟꯅ ꯌꯦꯡꯕꯗ ꯃꯃꯥ ꯑꯁꯣꯟꯕꯤ ꯑꯗꯨ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯦꯝꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯇꯥꯁꯤꯟꯗꯨꯅ ꯈꯪꯂꯝꯃꯤ꯫ ꯁꯈꯤꯁꯨ ꯃꯃꯧꯅ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯂꯝꯃꯤ꯫ ꯁꯈꯤ ꯊꯥꯔꯤꯛꯅ ꯏꯄꯥ ꯄꯥꯈꯠꯅ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯁꯥꯎꯅ "ꯏꯕꯦꯝꯃ, ꯅꯨꯃꯤꯠꯁꯦ ꯋꯥꯇꯣꯟ ꯂꯣꯝ ꯇꯧꯔꯕꯅꯤ, ꯃꯧꯅꯦꯅ ꯉꯟꯅ ꯍꯧꯒꯠꯂꯒ ꯏꯃꯧ ꯃꯥꯡꯒꯣꯜꯁꯦ ꯁꯦꯆꯟ ꯁꯦꯡꯖꯤꯟꯗꯅ ꯇꯨꯛ ꯊꯧꯃꯩ ꯊꯥꯅꯕ ꯇꯧꯒꯦ ꯍꯥꯏꯗꯦ, ꯐꯃꯨꯡꯗ ꯃꯔꯨꯝ ꯀꯣꯟꯗꯨꯅ ꯂꯩꯔꯨꯔꯤꯕ꯭ꯔꯣ"꯫ "ꯏꯃꯥꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯌꯦꯠꯂꯤ ꯍꯥꯏꯕꯗꯨꯗ"꯫ "ꯌꯥꯔꯦ ꯏꯕꯦꯝꯃ, ꯆꯤꯟ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯄꯥꯎꯈꯨꯝꯗꯤ ꯋꯥꯠꯇ꯭ꯔꯦꯅꯦ, ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯍꯤꯡꯈꯣꯜ ꯀꯣꯟꯕ ꯂꯥꯏꯒꯤꯅꯦ ꯃꯩꯔꯥ ꯂꯥꯡꯒꯗꯕꯅꯤ, ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯨ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯄꯨꯈ꯭ꯔꯤꯗ ꯏꯔꯨ ꯂꯨꯖꯕ ꯀꯨꯝꯈꯤꯔꯝꯃꯤ꯫ ꯊꯥꯔꯤꯛꯁꯨ ꯃꯅꯦꯝꯅ ꯉꯥꯡꯕꯗꯨ ꯇꯥꯅꯤꯡꯗ꯭ꯔꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡꯗꯨ ꯁꯠ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯅ ꯂꯝꯕꯤꯗ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯃꯇꯥꯎ ꯑꯃꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯈꯝꯇꯣꯟꯅ "ꯏꯇꯥꯎ, ꯀꯩꯗꯧꯔꯦ? ꯉꯔꯥꯡꯗꯤ ꯌꯨ ꯊꯛꯄ ꯂꯥꯛꯇ꯭ꯔꯗꯤ"꯫ ꯇꯣꯝꯄꯣꯛꯅ "ꯏꯇꯥꯎ, ꯅꯇꯥꯎꯗꯤ ꯅꯍꯥꯟ ꯑꯍꯤꯡꯗꯣ ꯑꯣꯟꯊꯣꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦꯗꯅ, ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯊꯦꯡꯗ ꯏꯇꯣꯝꯇ ꯆꯠꯊꯣꯛꯄꯁꯦ ꯇꯟꯗꯅ ꯂꯥꯛꯇ꯭ꯔꯕꯅꯤ"꯫ "ꯀꯔꯤ ꯇꯧꯔꯕꯒꯦꯅꯦ ꯅꯪꯅꯗꯨ ꯄꯥꯈꯠꯅ ꯍꯥꯏꯗꯨꯕꯣ"꯫ "ꯏꯇꯥꯎ, ꯃꯤꯅ ꯇꯥꯕꯗꯗꯤ ꯅꯣꯛꯅꯤꯡꯂꯕ, ꯑꯗꯨꯕꯨ ꯊꯦꯡꯅꯕ ꯑꯩꯅꯗꯤ ꯈꯣꯡꯂꯒ ꯈꯪꯉꯤ ꯍꯥꯏꯗꯣ ꯇꯧꯔꯕ ꯋꯥꯔꯤꯅꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛ ꯈꯝꯇꯣꯟꯗ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯑꯉꯥꯡ ꯃꯌꯥꯝꯅ ꯏꯀꯣꯏ ꯀꯣꯏꯅ ꯊꯥꯕꯜ ꯆꯣꯡꯕ ꯊꯦꯡꯅꯕꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯈꯝꯇꯣꯟꯗꯨ ꯅꯣꯛꯂꯗꯨꯅ
ꯏꯇꯥꯎ ꯏꯕꯣ ꯅꯪꯅ ꯇꯧꯕꯁꯤꯃ ꯃꯊꯣꯡ ꯂꯩ ꯃꯆꯥꯗꯦꯗ ꯑꯗꯨꯕꯨ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯔꯒ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡꯗ ꯑꯃ ꯃꯊꯦꯡꯗ ꯆꯠꯇꯧꯕꯕꯨ ꯇꯟꯕꯨ ꯇꯜꯂꯦꯗ ꯏꯇꯥꯎ ꯑꯍꯜꯁꯤꯡꯅ ꯍꯦꯛ ꯑꯃ ꯃꯊꯦꯡꯗ ꯆꯠꯅꯨ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯃꯋꯥ ꯂꯧꯗ ꯇꯧꯕꯗꯣ ꯅꯨꯃꯤꯠꯇꯨꯗꯗꯤ ꯑꯩꯁꯦ ꯏꯃꯥ ꯀꯧꯔꯒ ꯈꯥꯡꯉꯤ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯑꯃ ꯃꯊꯦꯡꯗ ꯆꯠꯇꯕꯅ ꯐꯔꯦ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯅꯪꯁꯨ ꯎꯀ꯭ꯔꯣꯡꯗ ꯋꯥꯊꯤ ꯁꯨꯕ ꯆꯠꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯆꯠꯂꯤꯕꯅꯤ ꯍꯣꯏ ꯏꯇꯥꯎ ꯀꯩꯗꯧꯅꯤ ꯊꯕꯛ ꯁꯨꯅꯤꯡꯉꯥꯏꯁꯨ ꯂꯩꯇꯦ ꯋꯥꯊꯤ ꯁꯨꯕ ꯅꯠꯇꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯀ꯭ꯔꯣꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯝꯃꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗ ꯇꯨꯔꯦꯜ ꯈꯣꯡꯅꯨꯡꯗ ꯆꯐꯨ ꯃꯅꯨꯡꯗꯒꯤ ꯁꯣꯔꯦꯜ ꯃꯌꯥꯝꯗꯨ ꯐꯟ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯛꯅꯔꯛꯂꯝꯃꯤ ꯁꯣꯔꯦꯜꯁꯤꯡꯗꯨ ꯐꯟ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ ꯀꯞꯄ ꯂꯥꯎꯕ ꯍꯧꯅꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯄꯨꯛꯆꯥꯎꯅ ꯀꯜꯂꯞꯅ ꯃꯌꯥꯝ ꯉꯁꯤꯗꯤ ꯀꯞꯅ ꯂꯥꯎꯅ ꯇꯧꯔꯅꯨ ꯑꯗꯨꯒꯤ ꯃꯍꯨꯠ ꯉꯁꯤꯗꯤ ꯏꯇꯥꯎ ꯀꯣꯛꯆꯥꯎꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯔꯁꯤ ꯑꯄꯤꯛꯄꯤꯅ ꯍꯣꯏꯅꯦ ꯀꯣꯛꯆꯥꯎ ꯉꯔꯥꯡ ꯅꯪꯅ ꯉꯁꯤ ꯁꯣꯏꯗꯅ ꯂꯤꯒꯦ ꯍꯥꯏꯈꯤꯕꯅꯤ ꯅꯪꯒꯤ ꯋꯥꯔꯤꯗꯨ ꯂꯤꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯅ ꯀꯣꯛꯆꯥꯎꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯂꯤꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯎꯄꯥꯏ ꯂꯩꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤ ꯃꯃꯤꯡꯅ ꯊꯥꯔꯤ ꯀꯧꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯆꯥꯎꯅ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯐꯥꯎꯗ꯭ꯔꯤꯉꯩ ꯊꯥꯔꯤꯛꯅ ꯃꯤꯔꯣꯟꯕ ꯃꯇꯝꯗ ꯁꯈꯤꯅ ꯃꯃꯧꯗꯨ ꯃꯄꯥꯝꯂꯣꯝꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯅ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯑꯃ ꯇꯧꯕ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯃꯥ ꯏꯕꯦꯝꯃꯅ ꯃꯍꯥꯛꯄꯨ ꯃꯤꯔꯣꯜꯕ ꯃꯇꯝꯗ ꯃꯕꯣꯛ ꯑꯗꯨꯅ ꯃꯃꯥꯕꯨ ꯃꯤꯔꯣꯟꯕꯤꯅꯤ ꯍꯥꯏꯕ ꯈꯟꯗꯅ ꯑꯔꯨꯝ ꯑꯌꯥꯡ ꯈꯥꯏꯅ ꯊꯕꯛ ꯁꯨꯍꯟ ꯅꯣꯝꯍꯟꯕꯗꯨ ꯇꯝꯂꯝꯃꯤ ꯃꯔꯛꯇꯨꯗ ꯇꯣꯟꯀꯛꯅ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯅ ꯀꯣꯛꯆꯥꯎ ꯅꯈꯣꯏꯒꯤ ꯅꯕꯣꯛ ꯑꯗꯨꯗꯤ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯃꯁꯨꯒ ꯅꯨꯡꯁꯤꯕ ꯈꯪꯗꯧꯕ ꯃꯥꯟꯗꯦꯉꯣ ꯇꯣꯟꯀꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎꯗꯤ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯔꯤ ꯃꯔꯛ ꯊꯠꯂꯦ ꯍꯥꯏꯗꯨꯅ ꯄꯨꯛꯆꯥꯎꯅ ꯁꯥꯎꯅ ꯏꯕꯣ ꯅꯪꯅ ꯋꯥꯔꯤ ꯈꯨꯗꯤꯡꯒꯤ ꯀꯥꯔꯟ ꯑꯗꯨꯝ ꯇꯥꯔꯗꯅ ꯑꯌꯦꯠꯄꯝꯒꯤ ꯑꯌꯦꯠꯄ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯌꯥꯔꯦ ꯅꯪꯗꯤ ꯌꯥꯝꯅ ꯐꯖꯔꯦ ꯅꯕꯨꯛꯅꯦꯅ ꯀꯣꯝꯄꯥꯛ ꯍꯦꯛ ꯃꯥꯜꯂꯒ ꯑꯄꯤꯛꯄꯤꯅ ꯌꯥꯔꯦ ꯇꯣ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯩꯗꯣ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ ꯀꯣꯛꯆꯥꯎ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯣ ꯑꯩꯗꯤ ꯅꯪꯒꯤ ꯋꯥꯔꯤꯗꯣ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯄꯤꯛꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯛꯆꯥꯎ ꯃꯆꯤꯟ ꯈꯖꯤꯛ ꯆꯤꯡꯂꯒ ꯅꯣꯛꯂꯒ ꯇꯞꯅ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯆꯥꯎ ꯃꯃꯥ ꯏꯕꯦꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯅꯧ ꯄꯨꯕ ꯃꯇꯝꯗ ꯋꯥꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯑꯗꯨ ꯇꯝꯂꯝꯃꯤ ꯑꯗꯨꯝꯅ ꯑꯀꯜ ꯑꯔꯤꯡ ꯀꯌా ꯊꯥꯡ ꯈꯣꯠ ꯇꯧꯕ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯗꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯄꯨꯟ ꯑꯆꯧꯕ ꯑꯃ ꯃꯀꯣꯛꯇ ꯍꯥꯞꯂꯒ ꯀꯥꯈꯠꯂꯛꯄꯗ ꯂꯩꯄꯥꯟꯗ ꯃꯈꯣꯡꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯕꯗꯒꯤ ꯃꯀꯣꯛꯇ ꯄꯨꯔꯤꯕ ꯄꯨꯟꯗꯨ ꯇꯥꯔꯛꯀꯦ ꯇꯧꯕꯗꯒꯤ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯉꯝꯍꯧꯗ ꯂꯩꯄꯥꯟꯗ ꯌꯩꯁꯤꯟꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯊꯥꯔꯤꯛꯀꯤ ꯃꯕꯨꯛꯇ ꯅꯧꯐꯨꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯀꯥꯏꯈꯤꯔꯝꯃꯤ ꯀꯣꯛꯆꯥꯎ ꯋꯥꯔꯤ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ ꯑꯁꯤꯅꯤ ꯑꯩꯒꯤ ꯋꯥꯔꯤ ꯍꯥꯏꯕꯣ ꯑꯄꯤꯛꯄꯤꯗꯤ ꯀꯣꯛꯆꯥꯎꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯨꯔꯒ ꯊꯨꯠ ꯊꯨꯠ ꯇꯧꯗꯨꯅ ꯀꯞꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯣꯟꯀꯛꯅ ꯄꯩꯔꯞꯅ ꯌꯦꯡꯂꯛꯇꯨꯅ ꯀꯞꯀꯗꯕ ꯃꯤꯁꯤꯅ ꯀꯞꯇ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯀꯞꯂꯤꯁꯤꯅ ꯀꯔꯤꯒꯦ ꯑꯄꯤꯛꯄꯤ ꯇꯣꯟꯀꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯨꯠ ꯊꯨꯠ ꯇꯧꯗꯨꯅ ꯀꯞꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯏꯁꯧ ꯂꯥꯡꯂꯞꯅ ꯀꯞꯅꯤꯡꯂꯒ ꯀꯞꯅꯤ ꯀꯞꯅꯤꯡꯗ꯭ꯔꯒ ꯇꯣꯛꯀꯅꯤ ꯅꯪꯒꯤ ꯅꯊꯧꯔꯣ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯋꯥꯔꯤꯁꯤꯗ ꯀꯞꯄꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏꯅ ꯇꯧꯕꯒꯤ ꯋꯥꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯃꯥꯒꯤ ꯆꯐꯨꯗ ꯐꯟ ꯂꯥꯎꯅ ꯆꯣꯡꯊꯣꯛꯈꯤꯔꯝꯃꯤ ꯑꯉꯥꯡ ꯑꯇꯩꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯃꯥꯒꯤ ꯆꯐꯨꯗ ꯂꯣꯏꯅ ꯆꯣꯡꯁꯤꯟꯅꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯛꯆꯥꯎꯗꯤ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯆꯤꯟꯗ ꯇꯞꯅ ꯏꯃꯥ ꯃꯊꯪꯒꯤ ꯃꯄꯣꯛ ꯍꯥꯏꯗꯨꯅ ꯂꯩꯔꯝꯂꯗꯤ ꯅꯆꯥꯕꯨ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗꯗꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯕ ꯊꯋꯥꯏ ꯑꯣꯏꯍꯟꯕꯤꯌꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪꯗ ꯇꯔꯪ ꯇꯔꯪ ꯊꯣꯛꯂꯤꯕ ꯊꯥꯖ ꯑꯗꯨ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯁꯣꯝꯗ ꯊꯥꯔꯤꯛꯁꯨ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯍꯥꯛꯀꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯆꯥ ꯑꯗꯨꯅ ꯇꯦꯡꯊꯥꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛ ꯈꯪꯕꯅ ꯈꯪꯂꯥꯎ ꯂꯥꯎꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯊꯥꯔꯤꯛꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯨꯈꯣꯏꯁꯨ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯃꯤꯀꯞ ꯊꯣꯛꯂꯛꯇꯨꯅ ꯄꯥꯈꯠꯅ ꯅꯨꯄꯤ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯇꯞꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯪꯂꯝꯃꯤ ꯊꯥꯔꯤꯛ ꯃꯄꯨꯔꯣꯏꯕꯅ ꯃꯁꯥ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ ꯋꯥꯈꯜ ꯂꯥꯛꯄꯗ ꯍꯤꯛꯅ ꯀꯞꯂꯛꯇꯨꯅ ꯃꯈꯣꯏꯇ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯏꯆꯥꯗꯨꯅ ꯃꯃꯥ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯉꯁꯤꯗꯤ ꯇꯦꯡꯊꯥꯔꯝꯃꯦ ꯅꯨꯄꯤ
ꯇꯣꯛꯂꯨꯁꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯈꯟꯖꯤꯜꯂꯒ ꯋꯥꯈꯜ ꯂꯩꯃꯟ ꯑꯣꯏꯅꯕꯅꯤ ꯃꯈꯣꯏꯗ ꯑꯩ ꯏꯁꯥꯁꯦ ꯆꯤꯡꯅꯕ ꯑꯃ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯈꯨꯔꯥ ꯆꯥꯎꯃꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯣꯕ ꯍꯣꯏ ꯍꯣꯏ ꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯁꯤ ꯇꯨꯝꯅꯕ ꯇꯧꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯅ ꯊꯥꯔꯤꯛꯄ ꯊꯦꯝꯗꯨꯅ ꯇꯨꯝꯊꯍꯜꯂꯝꯃꯤ ꯃꯆꯤꯟꯗ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯂꯨꯈꯣꯏꯁꯨ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯗꯨꯅ ꯂꯥꯛꯄ ꯀꯨꯏꯔꯕꯅꯤ ꯑꯗꯨꯅ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯃꯥꯏꯕ ꯆꯥꯎꯍꯟꯒ ꯎꯅꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯂꯨꯈꯣꯏ ꯃꯥꯏꯕ ꯆꯥꯎꯍꯟꯒꯤꯗ ꯂꯥꯛꯂꯝꯃꯤ ꯃꯥꯏꯕ ꯆꯥꯎꯍꯟꯁꯨ ꯂꯨꯈꯣꯏ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯂꯨꯈꯣꯏ ꯀꯔꯤ ꯂꯩꯔꯒꯦ ꯅꯪ ꯈꯨꯔꯥꯒꯤꯗ ꯂꯥꯛꯂꯤꯕꯣ ꯈꯨꯔꯥ ꯅꯆꯥꯁꯤ ꯈꯨꯔꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯦ ꯑꯗꯨꯅ ꯈꯨꯔꯥꯒ ꯍꯦꯛꯇ ꯇꯥꯟꯅꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯈꯪꯂꯦ ꯈꯪꯂꯦ ꯑꯩꯅ ꯃꯥꯏꯕ ꯁꯥꯕꯅꯤꯅ ꯂꯩꯊꯧ ꯇꯤꯟꯊꯧꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯤ ꯈꯨꯔꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏ ꯃꯇꯩ ꯃꯅꯥꯎꯅ ꯆꯤꯡꯅꯕ ꯄꯣꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗ ꯍꯪꯒꯠꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯆꯥꯎꯍꯟꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯏꯕꯣ ꯃꯗꯨꯒꯤ ꯑꯣꯏꯔꯗꯤ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟ ꯑꯃꯨꯛꯇ ꯌꯦꯡꯕ ꯆꯪꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯁꯨ ꯀꯔꯤꯝꯇ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯗ꯭ꯔꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯣꯏꯅ ꯂꯥꯛꯂꯨ ꯑꯗꯨꯒ ꯈꯨꯔꯥꯅꯅꯦ ꯑꯀꯨꯞꯄ ꯃꯔꯣꯜ ꯍꯥꯏꯔꯒꯦ ꯍꯣꯏ ꯈꯨꯔꯥ ꯑꯗꯨꯗꯤ ꯅꯆꯥꯁꯨ ꯌꯧꯖꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯈꯣꯏꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯗ ꯃꯥꯏꯕ ꯆꯥꯎꯍꯟꯅ ꯃꯤꯡꯁꯦꯜ ꯀꯥꯡꯂꯣꯟ ꯌꯦꯡꯂꯕ ꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯆꯥꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯏꯔꯝꯂꯦꯟꯗ ꯆꯠꯄ ꯉꯝꯗꯕꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯦꯠꯇꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯑꯍꯜ ꯑꯣꯏꯖꯔꯕꯁꯨ ꯁꯈꯤꯗꯤ ꯊꯥꯖꯕ ꯉꯝꯂꯝꯗꯦ ꯑꯗꯨꯅ ꯃꯥꯏꯕꯒꯤ ꯋꯥꯗꯨ ꯊꯥꯖꯗꯅ ꯑꯆꯧꯕ ꯏꯃꯥꯕꯨꯅꯦ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ ꯏꯪꯅ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯗꯅꯦ ꯏꯔꯥꯡ ꯁꯥꯒꯠꯅꯅꯕ ꯍꯣꯠꯅꯅꯨ ꯏꯃꯨꯡꯁꯤꯗꯅꯦ ꯅꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯑꯐ ꯅꯨꯡꯉꯥꯏ ꯅꯠꯇꯕ ꯋꯥꯔꯤꯗꯣ ꯁꯥꯕ ꯐꯥꯎꯕ ꯌꯥꯔꯣꯏ ꯏꯃꯥ ꯅꯆꯥ ꯑꯩꯈꯣꯏꯅ ꯍꯣꯠꯅꯔꯤꯕꯁꯦ ꯏꯃꯨꯡꯁꯤꯒꯤ ꯐꯠꯇꯅꯕ ꯅꯠꯇꯦ ꯑꯌꯦꯠ ꯑꯄꯟ ꯂꯩꯔꯤꯕꯁꯤ ꯀꯣꯛꯅꯕꯅꯤ ꯑꯆꯧꯕ ꯑꯩꯅ ꯂꯦꯞꯄꯣ ꯍꯥꯏꯗꯤ ꯀꯣꯛ ꯂꯦꯞꯄꯣꯗꯅ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯟꯅꯔꯣꯏꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯁꯥꯎꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯐꯤ ꯀꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯂꯨꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯤ ꯎꯄꯥꯏ ꯂꯩꯇ ꯃꯃꯥꯅ ꯆꯪꯈꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯁꯈꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯊꯕꯛ ꯑꯃ ꯆꯠꯀꯦ ꯍꯥꯏꯅ ꯊꯣꯛꯂꯛꯄꯗ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨ ꯃꯃꯤꯠ ꯌꯦꯡꯗꯅ ꯀꯨꯝꯊꯔꯛꯄꯗ ꯗꯥꯔꯤꯒꯤ ꯊꯥꯛꯇꯣ ꯑꯃ ꯀꯥꯜꯂꯒ ꯃꯈꯥ ꯊꯪꯕ ꯑꯗꯨꯗ ꯈꯪꯅꯦꯠ ꯅꯦꯠꯊꯕ ꯑꯗꯨꯗ ꯈꯪꯇꯨ ꯇꯨꯁꯤꯜꯂꯝꯃꯤ ꯑꯩ ꯈ꯭ꯋꯥꯡꯁꯦ ꯌꯩꯁꯤꯟꯈ꯭ꯔꯕ ꯀꯔꯤꯅꯣ ꯍꯩꯃꯧ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯊꯥꯔꯤꯛꯁꯨ ꯃꯅꯦꯝꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯏꯃꯥ ꯀꯥꯏꯗ ꯁꯣꯛꯀꯦ ꯁꯤ ꯅꯃꯧ ꯁꯝꯒꯦ ꯃꯥꯡꯒꯣꯜꯁꯤꯗ ꯐꯝꯁꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤꯗꯨ ꯊꯥꯔꯤꯛꯅ ꯁꯝꯂꯒ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯍꯤꯞꯄꯣꯏ ꯐꯝꯕꯣꯏ ꯇꯧꯍꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯁꯈꯤꯗꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯅ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤ ꯁꯨꯕꯒꯤ ꯅꯨꯃꯤꯠꯇꯨꯗ ꯁꯈꯤꯗꯨ ꯐꯃꯨꯡꯗ ꯍꯤꯞꯅ ꯍꯤꯞꯅ ꯃꯃꯤꯠꯇ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡꯗ ꯈꯨꯃꯨꯛꯇ ꯋꯥꯡꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯈꯤ ꯉꯛꯆꯥꯅꯅ ꯁꯥꯎꯁꯨ ꯁꯥꯎꯅꯤꯡꯅ ꯍꯩ ꯁꯨꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯪꯕꯨ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯆꯠꯂꯨꯅꯦ ꯑꯥꯗ ꯀꯣꯛꯆꯥꯎꯅ ꯑꯕꯣꯛ ꯅꯁꯨꯕꯨ ꯈꯪꯗ꯭ꯔꯕꯣ ꯅꯁꯛ ꯅꯁꯥꯁꯨ ꯈꯪꯗꯦ ꯅꯪꯕꯨ ꯀꯅꯥꯅꯣꯅꯦꯍꯦ ꯑꯕꯣꯛ ꯑꯩꯅꯦ ꯅꯁꯨ ꯅꯨꯄꯥ ꯇꯥꯏꯕꯪ ꯐꯥꯎꯈꯤꯗ꯭ꯔꯕꯗꯨꯅꯤ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯑꯕꯣꯛꯄꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯑꯕꯣꯛ ꯂꯥꯛꯑꯣ ꯅꯁꯨꯒ ꯆꯠꯂꯁꯤ ꯍꯩ ꯑꯩ ꯆꯠꯄ ꯌꯥꯗ꯭ꯔꯦ ꯅꯪ ꯆꯠꯂꯣ ꯅꯪ ꯆꯠꯈ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯇꯣꯝꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯁꯣꯜꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯔꯤꯛꯇꯤ ꯃꯅꯦꯝꯒꯤ ꯃꯅꯥꯛ ꯆꯪꯕꯁꯨ ꯀꯤꯖ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗ ꯅꯥꯀꯜꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯂꯨꯈꯣꯏꯁꯨ ꯃꯥꯏꯕ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯊꯥꯔꯤꯛ ꯁꯣꯔ ꯆꯥꯅꯤꯡ ꯇꯥꯅ ꯍꯣꯟꯗꯣꯛꯆꯔꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯒ ꯃꯥꯏꯕꯒꯗ ꯃꯅꯦꯝꯅ ꯆꯣꯏꯔꯣ ꯄꯥꯔꯣ ꯂꯣꯜꯂꯤꯕꯗꯨ ꯇꯝꯖꯔꯝꯃꯤ ꯃꯥꯏꯕ ꯆꯥꯎꯍꯟ ꯇꯞꯅ ꯁꯈꯤꯗ ꯑꯣꯟꯁꯤꯜꯂꯒ ꯏꯆꯦꯒꯤ ꯃꯤꯠꯇ ꯀꯅꯥꯕꯨ ꯎꯕꯒꯦꯅꯦ ꯆꯥꯎꯍꯟ ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡꯁꯤꯗ ꯑꯉꯥꯡ ꯑꯃꯅ ꯀꯔꯤ ꯀꯔꯤꯅꯣ ꯍꯥꯏꯔꯝꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯈꯤ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯃꯁꯨ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯆꯥꯎꯍꯟꯅ ꯇꯞꯅ ꯏꯆꯦ ꯑꯩ ꯈꯪꯂꯦ ꯂꯩꯊꯧ ꯑꯃ ꯇꯧꯔꯒ ꯏꯆꯦꯒꯤ ꯑꯅꯥꯕꯁꯨ ꯀꯩꯁꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯌꯦꯠꯂꯝꯕ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯀꯣꯛꯂꯗꯕꯅꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯆꯥꯎꯈꯟꯅ ꯁꯣꯔꯦꯟ ꯂꯩꯇꯥꯅꯕꯒꯤ ꯂꯥꯏꯊꯧ ꯑꯃ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤ ꯀꯣꯛꯆꯥꯎꯒꯤ ꯊꯋꯥꯏꯁꯨ ꯄꯦꯟꯗꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯂꯥꯏꯔꯝꯂꯦꯟ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯏꯕꯪ ꯃꯤꯔꯝꯂꯦꯟꯗꯁꯨ ꯅꯧꯅ ꯂꯨꯈꯣꯏ ꯑꯃꯗꯤ ꯊꯥꯔꯤꯛꯀꯤ ꯃꯆꯥ ꯄꯤꯕ ꯑꯃ ꯐꯪꯖꯗꯨꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫